Yelhoumee Singda Landarakliba Kuki Khutlai Paibasing Thingbagi Mahutta Yelhou Phurup KANNABA HOTNAJARIBA MEEOI Singda ONSINDUNA CHABANA LEINGAK ASIGI MATHOU OIRE HAINA campaign for just and fair delimitation ki CONVENOR JEETENDRA NINGOMBA PHONGDOKKHRE Western Valley Anal Western Chandel Foothill Tribal Organization SDSC SEMDO SWYC YOP Mairapaibi Pangantabi All Mairapaibi Kakching District Native People's Committee Manipur Amadi JFD na sinduna Pangantabi da Leiba Ima Panthoibi Laibung da Pangtokiba Yelhoumee Singgi Mifamga Mari Leinana Phongdokkhibani Kangluk Phurup kayagi luchingba sing yauna masing yamlaba MEEOI kayana saruk yaduna pangthokiba miyamgi mifam aduda census chowdringai NRC update tawba Kuki Lalhoulup UPF amadi KNO ga India government ka thamnariba suspension of operation lokthokpa Assam Rifles lamdamasida lokthokiba amadi native people singi sokthaduna leiriba economic karamna fagadhangani haibiki matangdasu khananainaki Jeetendra Ningombana makha taraduna tampaki mafam khudimak maitai khaktagi nate lamdamasida khundaminariba Yelhou Phurup khudimak kini adumoinamak lamdamasida mahausadagi khundaminaduna leiminaraklaba Yelhou Phurup singi marakta Yelhou Phurup nataba mapalamdagi narolda changlakhiba mitop miyancha singadi Yelhou Phurup ki MEEOI sing nungshiba ngamloi Yelhoumee Singda singchep thaduna aikhoi maselgi marakta nungsinadanaba sinduna Phurup khudimak mache tana thugaiduna makoina khudong chaba launaba hotnaba haibase mahaushani asigumba kaya asi makha tana thoktanaba mitop hana khandoklaba matungda state asida census ki thabak chathabiu haina miyamna takshinduna lakli mitop singna noma kangna micham faduna halaklaba matamasi fawba mitop sing takthoknaba leikhiba tarabadi Yelhou Phurup singi marai bagna karom dano haibasi aikoi pumna magna khangfam thokpani loinana mitop na noma kangdana landaraklaba da mitop khandoksi haibada leingak asina yadriba amadi sauribagi maram kari micham hatpada chenariba MEEOI sing faduna ngasi fawba choirak pikiba leikrabara miyamna pamdaba mongda thabak tawbana leingak asigi mathau oire manipur da thokliba lan asigi waroshinama puraknabasu hotnaba ngamdri madugi mahut CRPF ki Cobra Battalion kaya thajinduna thokliba irang asi lakshin bangamgani khaliba leingak asigi wakhalon angakpa fawi Loina na lamdamasida noma kangdana micho miyam halagliba Kuki Lalhoulup UPF amadi KNO da thamliba shu athuba matamda lokthokadabani amadi Yelhoumee sing KANNABA hotnabada lamdamasida leiriba mitop sing khandoknaba leingak asina hotnabiu hainasu appeal tawki Indiana recognize our Kulsang of Murray, Masi, Sam Murray, 2023 amukan masiko sumberene hena record umudanga sangi laiba na district sigi khul masuk kya ale ke hudanga sami no khumfu sunne masin kya hidra me sami no moga tro yum masinate khul masini imagi khunda yum masin kya ka yum kya da ye tarana aya tumti ai ai Hegari ko yung siya sa ni moga to ni moga ka na ko di ay to ko kun ka na yo yung kun ka na yo sila po yung ka yo ni mo singiri yung mo singa ka ni yung mo ni ka yo ni mo yung ka sa to ka le ni mo des le me recognize by the manipur aduna mo tu thugal tu di su ko na ka su ngi ye ko na ai ni ko di tu su le be ba bedes masin sawa mo mo higala me ba Tapi ko masih karena dunia tahu jaga no, ini umum kita kuki dunia tahu jaga ni. Tangful nak jaga nagai kena bangsa, makoi na dunia tahu jaga kita kahi saja. Usul itu jaga se, karena dunia tahu ini umum kita nagai isi noksina dunia tahu. Hai ba dunia tahu jaga sida 1969 dah, biko kiba macam dah, various mesin kaya ada ni ada, sah muda teruknya ni ba. Masih amukan na 2023 da masing kibo matanda various kya sumulge askuti dia mo hindare ni kampul na garu kya mo hindare ni soboda various masing moga ni ko khamle ne hanne ne ba various taram ni karaga ya sahi na gale da bodo kai to ke ai chine de hindu de sama ga le funi de hindu base mas ai ya hadin mo na ti chire ko ne masida yum masing hingari base kul masing hingari base ni ni hindi hingari ya badra
So, kena kan hayu mi mesin dong dari saya kenapa? Ya, mi mesin jadi kalau aina koi da bawa nami ya roi, ai anak di sini nak semua mi kaya ni kadai, pangal tak mi kaya ni kadai, kasun ni kaya ni kadai, kumbul ni kaya, beri basuh ni kaya ni kadai.